Hi ma'am, welcome back to my YouTube channel. Ma'am ko kuiraba matungda video matek ama adum thagacharake yamnadi sangoi ko. Ma'am aise nongalakpagi ko iru khuluba loraga nongalakpagi kei chasige na semaga aise apple ga hainau boina chari ne bako wakhal tora chaini aise kai numita kai haini YouTuber afaoba mo oigadoino kaina khnjari ne abaina khalli khamba ma'am se moi thoi nate ko moi thoi mi gaina mukhani ni moi thoi nate khong na yana khong do semdok pani ma'am and mobile so atang boragadi khara ju sakse phajagadaba sakpuchi khara thijare ko ma'am na khara ignore to biro sakse ma'am sarak sida hainau jimu chaba hijilaktriba mahi muta thokriba mobile se atang boragadi sakse khara phajana thokadabane ko iPhone gumba ka pairadi ko do khodi kai haini larabani na iPhone di pai bangam jatre mobile ahong lising manga taruk tabadagi namba video ni na phajau yade ko sakase amta kaw yade adame am aise sumai dawna adum charani chaba loraga chak ising thongbagi matam mu la eko adumaina ngasidi leita nga khara leijarure ado sumaina aina jangna baina alu khara phuto thamme bako karon ama khakka ado khangji sumana tatlaga leirame mana tatpado ina thongani upai lete gedoni ado gi ising ju leite aba se jeng tu cheng jamba ising daina phadigom jamjari ne aba ising je thado go sumai yeng bada tu khajik tara e du su yam tara oi ko aina khara ya hauge kaina kon pusalaga ya ba matam dadi ising je loi grane aba ising je lak taba tha ama mu phare ai room je hongdoge na khan leirabane ba ko do room hangba mata phangdabagi ai hongdoktana leirine ba ko ado sini yengo mayam ising je loi gre ora ba se adune leita leijaba sida amuk mineral natani ko aina season se sumaina ising ken se loraga somda su thau je khang je sabana lore ko sumaina nga do hapchen jare aduga sina ichanupagi yerum ni ko machabagi phutbane asmain to thonggatpa houjare ko khangji sumana ama yaudre myam ignore to pio ai maraki thongba thakpo dudi uhanjadre ko mayam haidi video namna leraga yam thengi dana ko aduna thabak chatpa mi yauna banina ne ai do sumaina samjalle ba ko loram dai doina matek ama adu uchare mayam na khara haidi zum nungaini yengbiyo ko mayam adune sumaina sum losinjarani fadigom khara chaisallaga ko ising ju leitabagi ne ising si am haina sizna chanu paje am sara khira changi e bako inak sida ko masu yaujaningi bako mama gi video copy khaina masu yaujaningi ne am sonda di mobiles na phatta bani na camera stam po sak phajawa ya de se ma khang ponte mama de anga ni na kai khang doino adune sumai to na imai chamu ha nu si nazare no kara sini sumai to na chaba pau santi phang pote abako doni chagi sini sumai pajan lo sinjaraga ngasai gi khara watloba chaga dabado adu henau do mu charam mini abako mayam aduni lok su thungbagi naton su nak tare mayam nokna ga nokko mayam video so edit to ba haijade mayam sakchu phajawa yade mayam na khara nungsi na like comment share to biramo nungsi ba comment bibiro mayam adi video se sai matik se lo sinjarage ko mayam mathangi video do mu thengnarasi tata bye bye